ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯝꯗꯝ ꯑꯁꯤꯗ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁ NRC ꯆꯠꯅꯍꯟꯅꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯕꯗꯤ ꯃꯗꯨꯗ ꯃꯄꯨꯡ ꯐꯥꯅ ꯁꯄꯣꯔꯠ ꯇꯧꯅꯕ ꯊꯥꯗꯧ ꯀꯟꯚꯦꯟꯁꯟꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯃꯊꯪ ꯆꯍꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯁꯥꯒꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄ ꯉꯝꯍꯟꯕ ꯑꯗꯨꯅ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯈꯨꯗꯣꯜ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐ ꯀꯣꯔꯣꯉꯥꯟꯕ ꯈꯨꯃꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯕꯗ ꯍꯤꯟꯗꯤ ꯂꯣꯟꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯍꯥꯏꯅ ꯋꯥꯡꯈꯩ ꯑꯦꯁꯤꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ अमदी सेक्यूरिटी फोर्स ना नंबोल पुलिस स्टेशन की मनुंचना लईबा उयोग आइगेजांग नाला एरिया द थीबहुम की थबक चथबदा खुचुकोलाई क्या फागत नमले।